Naga amadi Meetei-kuki lupsingna punna malemgi yalommisingi namit thauram pangthokri. Honoring Indigenous midwives, safeguarding life and well-being haiba global theme nipana punna sinduna ngasi DMC Arts ki auditorium the International Day of the World's Indigenous Peoples 2026 thauram pangthokri. Yellomi Furup YP na Manipur International Youth Center MIYC People's Progressive Alliance Manipur PPAM United Ziriangrong Inpui Coordination Committee UZCC Rongmei Naga Council Manipur RNCM Ziriangrong Union AMN Kabui Mothers Association Manipur Kama amasum Research Club Dana Manjuru University na puna sinduna pangthokiba thauram aduda maru oina Indigenous midwives amadi traditional caregivers maruina mayok maibi sabok maibi sabok pi amasum Meetei Naga amadi atai laiminariba community singi traditional caregiver gi thaudang singi matangda ahenba focus piduna khanakhi ngasi gi thauram adur haujiksu remote amadi manung hanjinba hospital gi Khudong chaba leitriba mafam singda angang unaba amasum community health ki lamda traditional caregiver sing adumak sauna thaudang lauri makoina traditional oiba hidak langthak sing sijinaduna local healing practice athaba angang poklaba matungi section thorang sing bakayada local guardian ama oina mathau tauri haba wafam sing phudonakhi loiwana United Nations Declaration on the Right of Indigenous People UNDRIP 2007 Article 24 na yalomi singda traditional medicine sijinaba amadi health practice thabegi hak piriba sigi matangnasu ngasigi thoramadu saru yakiba wangang loisingna thamnaki ngasigi thoramadu Manipur hauzik mayunariba Socioecological crisis ta miyeng thambaga loinana umang kokthokpa biodiversity mangsilakpa water body mangsilakpa umang kokthokna popi thaba madi oil palm monoculture gi thabak sing park sena satharakpa sina maram oiduna lam amadi miyang gi punchi mahing de sauna singnaba ma oirakli besing puthokuna khanakhi ngasigi mifam aduna yalomi singi lam kanjanaba amasum umang yokhatna bigi tangai fata buafam sing thamki India amadi Manipur kanba haibisi Congress natana atai party na ngamloi oibobi India kanba Manipur kanba haibisi Congress party natana atopa party natana oithokloi haina Manipur Pradesh Congress Committee MPCC gi President Okram Iwobi na phongdokri MPCC na sinduna ngasi Congress bo na pangthokiba marfuga mari suba Quit India Movement ning sing thauram na oibobi na mathaki wafam asi phongdokla duna mangna hai Congress na India kanna bo hona bada siba sangba khangdana laukiba thaudang adu Manipur kanna bo hona bada aikoi punna thaudang lauminasi loikhre Congress ki ahal laman singna kannuna thamlamlaba leiba asibu masa masu oiribai khoina na hona na punna kanminarasi amadi haujik lamdam masida tangdu leitana leitriba constitution gi wangbada sanariba law and order amadi freedom of speech leitriba sigi mayokta punal eminarasi hena sumang appeal dauki ngasi gi thora madu India kannaba ihauda saruk yakhiba madi thawaina pontha pikraba Congress ki lusing besingi photo da laisukatun ikai khumnabaga loinana okram ibobina lusingduna apunbagi saktam ngaknaba wasak lauminakhi ngasi gi thora madu CLP leader Kemega Sandra MLA sing ex-minister sing madi Congress ki thaumi sing saruk yakhi India ki sarau langda ki nanthok tuna yelhomi kannaba Manipur lengana hona famthui lipul India ki sarau langda ki nanthok tuna yelhomi sing kannaba Manipur lengana hona famthui haina League of Indigenous Peoples Upliftment Lipul gi President Thoksam Somrendro na Manipur lenga ki puning sing silakli ngasi malem gi mafam pumbada pangthona bagu Manipur su unity and diversity strengthening the indigenous of Manipur haiba theme da Lipul na sinduna ZN Dance Academy gi auditorium da pangthokiba International Day of the World Indigenous Peoples 2026 thoram da Lipul gi President Thoksam Somrendro na mathaki wapam asi phongdokla dunam hangna hai Komjai lising amaga samapan ga yangkai ka matoi da yumpham oiba NRC san handuna Manipur dagi mitok khandok haudaba tarabadi lamdam masigi yellow missing mutkragani haibasi lengak londigi hauraga yellow miam kudimangna nungnang phamthui ngasi khunai sida mitopna landaba ngamlakli ba si yellow furup singi marakta punsin watpa magi furup khakte hingna ba wakalon chenarak pa madi maru oine India lengana matam sangnatigi satharakpa saraulangi mahainani haibada hamamba thokloi
India lengan narco terrorism yokhatuna lan tambiba amadi khulai piduna yellow mission gi mathakta landa halakli haiba asi kumza English ngani ka kun ko humdu gi me humdu gi satharakli ba Manipur gi irang asidigi me singna uba phangbi haiki loinana yellow mission gi numit asigi matangna palladuna thokso somendro na hai malem gi oina yellow million samli ga humdra ga taruk rom lairi basigi lol lising taret amadi masagi nat lising manga hina lairi basi kananaba kumza English ngamaga samapan ga marfu ga nithoi gi hona United Nation ngasi gi numit asibu World Indigenous Day haina palan pangthokuna lakli United Nations si leiba amana awaba tabada kanmangamba organization ama oinadi uba du thaba oinadi karisu tawdaba isam chamba lup amagumna leibasi yellow mission oinadi leibak thibani separate administration gi matangna Yasinnaba Leiroi Kim Se Minister Yumnam Khemsana Kangpokpi district lakiba khongsat aduda Kuki NP Manipur Kim saruk yakiba laithi CM gi khongsat ge dumak lap thokna lekhi Kuki NP Manipur na matam supada Kuki miyam gi apamadagi na thaiba laithi haina phongdorakli Kuki NP Manipur na thadorak pasirol amada Se Minister na ngarang Kangpokpi district lakiba khongsat adu akangna pa district level civil society organization kharana invite tawdagi lakibani Ado si Minister na Kangpokpi da lakna bigi dama Kim na botuan tawkiba lakna ba CSO amata da ayaba pikiba sulaiti hari district level CSO sing na Kim amadi Kuki miyam gi muhut sinba yaroi Kim masi Kuki sing apex pudi amani maram aduna si Minister lakna ba thawrang tawkiba du Kim na yaba ngamroi yanindi separate administration ama leiba haiba wapam asida Kim na kaidanung da mawong amata da Yasinnaba Leiroi hen sa phongdorakli Kuki miyam na matam pumbada clear vigilance amadi united oina matam pumbada lainabasu apex budi isina taksiladuna Kuki miyam gi political goeba apamba sibu isolate engagement natragana unilateral action amatana namthabi yaroi haba wafam su Kuki NP Manipur na thamlakli Nemcha kipgen amadi Kuki MLA ani na CM bu taram na okhiba thawong yaningdi Manipur gi Minister Waikem San mungarang Deputy CM Nemcha kipgen amasum MLA sing haukolet kipgen amasum lalian mang khoktiena taran okhibat mawong adu yaningdi haina Kuki Human Right Council amasum Kuki Youth Organization na phongdorakli lobani sina thadorak pasirol sing the Minister gi Kangpokpi khongsit asi Kuki miyam gi marakta samamnaba thokanduna lamdam asida ingtapa phiwam hanjalakpa hore haina miyam da lan uhananaba thawongni Kuki jaw miyam na khundaba mafam the Minister na sangbagi model amasum constitutional right laithi masigi mathakta Kuki jaw miyam gi aningba apamba amasum panam sing Deputy Minister Nemcha kipgen MLA sing haukolet kipgen amasum lalian mang khokti na punamak motsin ba yarari Manipur gi administration ni ki tokhai balenga ama Kuki sing goina leiba hai demand kaidonungda hongloi amasum Yasinnaba yaroi da amani ground reality da security gi arrangement amasum buffer zone gi sensitive oiba sing khangdana free movement hen bhai bisi miyam gi punsi da sauna singnaba moigani buffer zone arrangement da ayet pa pi bhai bisi khatna ba hobagi kai hobun hen logani hari